Khangabok Development Society lingkhatkhibagi mangarak suba mapok Kumon thouram ngarang December 13 Eco Park ki maramda utpa photo exhibition namaga loinana pangthokkhre thouram aduga mari lenana Eco saitha isai amasu honabi matungina phongki isai ase Lenin Kumon chana iraga thangjam tombana suram panbani aduga saisakpina pinki saikhumne Khangabok Part 2 da leiba multipurpose community hall da pangthokhiba thouram aduda Huidrom Sundar Range Officer Kaching KM Blooming Higher Secondary School Khangabok ki Principal Dr. KS Roman Kumar Mangang Smart Security Service ke Secretary Pratap Laimuzamna athoiba lengbirakpasing oina saruyaki aduga KDS ke President Toksom Bisorjet na thorom mapu oina saruyaki thorom aduda maruoiba wafam kaya thamladuna Huidrom Sundar Range Officer Kachingna hogulagliba naharol kayana lamlaki sha useksing amadi aikoigi mangsilagliba akoibagi fibam part turen na chingba sing kanna bukhonabada thawai yorpa si yamna nungaiba phawi haiki SSS के सेक्रेटरी प्रताप लेमुजमना हाइकिबदा लोकताक पात्सो फिबम सोगलगले इको पात्सो फिबम सोगलगले असिगुम्बा फिबम असिदा KDS ना इको पाट की दमक चोंगथोकरक्तुना इको पाट सैथा इशै पुथोरकपा अमदि फोटो एग्जिबिशन सिनबिरकपा असि मतम यामना चाइ हाइरदुना इको पाटा खंबन काउ फाकी हाइबगी वरी लेरिबसी निंगसिंग मूर्ति ओइना साबा पांबगी वखल महकना थमकी केएम ब्लूमिंग हायर सेकेंडरी स्कूल के प्रिंसिपल डॉक्टर KH रोमेन कुमार ना हाइकिबदा KDS asi matam kuina chatpa loop oihaningi loop asi na haukiba chahi singda pangthokpikhiba thabak thoram sing mamal yamna yami eco part ki maramda miyamda mapung fana khanghanbada mahaksu thodang lojage haiba wafam thamki thoram adugi sarugam oina Manipur State Kala Academy Award Fine Arts lisingani kunmari gi winner kundongbam sadanandabu harau tayamna oktuna pungning thogatki